Nipan suba pe PU hai ba yauna khongjang changchin khrei Manipur Government Service Federation na ngasi laibak sin bathung na chathari ba Parliament Dharna hai na mingthon ba tongan ba demand taret PU hai na sangsili ba khongjang asigi manung chan na state asigi tongan ba mafam sing da khongjang changchin khrei hai re Federation asigi President Dr. M. Rajendra na thadorok pa cherol amada haukiba February 10 amasung 10 da Chandigarh da pangthokiba National Executive Committee gi mifam na 7-point charter demand sing employee sing da PB na ba taksin baga loina na laibak sin bathung da khongjang changsin na ba warep laukiba nei maruoi na nipan suba Central Pay Commission chana hallo employee sing gi regularization PU waliba central state sing gi vacancy sing hapu hai bana sing ba yaure yellow mi sing laina mitom na state asigi lamgi mapu oi ba yaroi lamdam asigi yellow mi sing laina mitom na state asigi lamgi mapu oi ba yaroi inquiry committee semduna logi wangmada state asida khunda saliba mitop sing takthong na ba Manipur kaithel nupi maru MKNM khwairambal kaithel gi maike de gi lengak ta taksilak le hiram asigi matang da ngarang khwairambal kaithel da pangthoki ba paumi singa unaba mada lup adu gi general secretary Laisram Mema na phongdoki bada miram dagi maruoi na Myanmar Nepal amadi Bangladesh dagi haijilak pamitop sing na chingi mafam kaya da khunda sinduna makoi gi lamne makoi su yellow mini hai na kholaw laurok pai basi laibak thiba dai athuba matam da mitop sing ase khandok tu na masa gi maram dam da halan khina balai ngak na sillo hallu ya da mitop sing na kaisum sang da thamduna logi oi ba lakhot pam thok pa khongthang sing lai ngak na lakhot pi yo mitop sing na umang kaya kok thok tu na khunda silak pa ma de Popi pambi thajilak pa sina akoi bagi khalda chawna ahongba ma pirak le lainga ki maikai dagi mitop sing masak khangdok tu na makoi bu halan khibana ikoi gi akoi bagi saktam kan bangam ga nei mitop sing na thomjilak tu na lamdam asigi yellow mi sing gi mathak ta chatharagli ba lan asidagi kalahu bangam na ba iramdam asigi yellow mi sing na punna lemina ba matam yaure haina su mahak na makata na phongdok khe double engine laingak lak badagi pot ki mamal control to bangam dre en Bhupenda Congress na laingak pai inge matam da potsai gi mamal hong bagi mathakta laida ba miyam ge tangai fada ba polam sing mamal hantha na piram labasu double engine gi laingak lak badage pot ki mamal control to bangam drai pumna magasi chronic capitalism gi achau ba khudol ni haina AICC gi member su wediba MPCC gi spokesperson en Bhupenda na phongdok re wapam asing asi BT rota leiba Congress baban da pangthok pa paumi singa unaba ma da phongdok laduna Bhupenda na hai Miyam na pamba laingak ni hairiba BJP na panba state singdang LPG gi mamal lupa lising amaga samnga yaure aduga Congress na panba Rajasthan da sumna gi lupa samnga khakta da fangal le thawong asina miyam gi laingak ni hairiba BJP na micham miyam ge humang mamal suple hai basi mayek seng le laida ba miyam ge tangai fadaba National Food Security Act ki makhada state ta piri ba cheng sing changnai na piba ngamdre adu bo hairiba napsagi makhada lagri ba cheng sing miyam da phangandra baso kaithel da atangba mamal da yolle haujik paliba Narendra Modi na lusing balai ngak asina Gautam Adani ga mari sagatuna miyam gi tangai fadava essential commodity singge chakthung matuna chenjau paiba capitalist kaya ge figau sona bahona re kaithel da fangliba cheng sing ase lainga ki makha da pusilaki ba napsagi chengla natraga lanai waina topa state sing da ge karwar wala sing na lairibra haiba ge akupa report miyam da phangan bangam driba se chronic capitalism gi achau ba khudol ni hai khe